Taru Tananba Leibak ama oinama pandamda paikhatliba Swachh Bharat amadi Swachh Sarvekshan Scheme Manipurdadi fagi tahalle mari leinaba department singna mityeng changre. Rotary Club Apollo City Imphal na traffic police ka khusam traffic signal amadi traffic rules ki matangda nomigi oiba awareness ama pangthokre. Amasung Puwari dagi chanaduna laklaba Thangal Naga Singi Kumhai Jang Ni Hang Ni ngasidagi mayang kang khau ningthau pham khulda hawkre. Mayam bukrumzari dom yangbir impact news ni prime time Manipuri news bulletin dai khaidem jentazin ahuje pungjasi form gi morba pau sing mayam da fizari. Leibasigi mafam khuding makpu lunana thamnaba pandamda akhanana paikhatliba Swachh Bharat amadi Swachh Sarvekshan Scheme Manipurdadi fagi tahale. Masi khudam oina Imphal Municipal Corporation gi manung chaliba hatada iram khonglam ningthina sengdoktabadagi ka henna motlaba isingna lambi mathakta chele masina maram oiraga mafam asida leiriba miyam gi haksel da chawna sokhalakpa yabagi fibam ta leire madugi mathakta hariba mafam asida yoliba manamasing sanga amadi makal kya ge chinchak charubadagi laina kaya narakpa yabagi akiba leire asiguma fibam asi yauraba fawbada amot akai amadi iram khonglam sengnaba leiriba Imphal Municipal Corporation amasung maho department mathau tawdana leithokli Wadiba fibam asida mari leinaba authority na matam chana mityeng changhaudrabadi miyamda henna awaba amadi khudong chadaba mayoknana leiragani. Amaromda Imphal City bu lunanbagi thodang lauriba department amadi authority singna matam chana amot akai sitok sengdokpada maipunana thabak tawdabana Manipurda Swachh Bharat amadi Swachh Sarvekshan Scheme gi kanafam khangdabagi mami chawna tari. Hiramasida Imphal Municipal Corporation amasung maho department na atubu matamda mityeng changduna mafam asibu lunana thamduna Imphal City gi saruk ohennaba hotna ning bagi apamba miyamna impact news ta phongdoroke. Sida tungi bising si matam kaya gi mamang ni tungla bising ni isang thangjilag lai bising ni Imphal Municipal Council aduga maho department aduga maileinabo authority government of Manipur na haiba drain sing si athu matamda masi sengdoga ising selhan bi bani khangde kaino mechanism am puthoga hai process solution athu matam tobina ba government ni market dorok cheri loi na mafam masida khundari basi akoi gi Ramzan thani hojik 90% fasting toba kangpu ni masida gi tholakpa manam ma aduga di mahik matang adi haksang soknai oi pot kaya tholak loi hangai lete sida tungi bising si Mafam sida hoji miyam ubiriba phattaba ising singasi atai karisinote hari bangdu uriba drill sidagi hajarakpa dumlo phata huti singni masi kari dagi no haibada matam chana mari leinaba department mohut amasung IMC na sengtokpidana manam oraga drill si phogat kibadagi hariba lambi asida chentharaktuna leiri asigumlo phibam si yawra phawda mari leinaba mohut department amasung IMC na Moliba Sarusi Loktuna Luna Nana Tabak by Kalondragadi, Miam de Hena, Makal Kayagi, Ana, Yorpagi, Musung Makal Kay, Laina, Polpa Yabagi, Akiba Lady. Cameraman Johan Aramongolina of Damjariba, Arsimangangsa, Impact News, Hata. Manipur ki tuan ba lambi sing the accident na chingba pamda ba thogdok kaya thokliba asidagi kharada oiraba su kanba ngamnabagi damag Rotary Club of Polo City Imphal amadi traffic police ka khusamnaduna traffic signal amadi traffic rules ki matangda nomungi oiba awareness ama pangthokre awareness aduda sarukya kiba traffic police ki DSP Binoy Kumar na hai lamdamasida traffic rule khangdana gari thobudagi thokhaningdaba thogdok kaya thokliba sidagi kannaba pandamda awareness asi pangthokpani awareness asiga mari leinana traffic rules thugaiduna gari thorakpa angam athok sing yauna miyoi sing fabaga loinana fine su thihanki Traffic rules follow to view aduga akoi sidai signal light system su akoi recently amu hogjare ado so far hojik pawda public na masi majimapung phana indabadong na tori masi in view ado maramdi hayeng traffic signal sing si inba kangbuga indaba kangbuga ani tholok matam dadi ayin ba kangbu su inba kangbu su accident tholok matam dadi ani mak awa batamina gani traffic ki duty tawriba personnel sing na lepu nataga chalu haiba matam da madu chapchana respect to biraga in view ado ngasi ekon organize tawriba program si smai sinjaba si yam nungai ado angang sing su yamna yauri aduga angang sing su sigum awareness si yumda ahal sing na su adum angam bathakta adum sandok piu adu iba taragati akoina
ट्राफिक रूल से हेन फॉलो तो शहर से फजहनबगी मथक्ता एक्सीडेंट थोकपगी चांग से हंदहनगनी आइना आई चप चाना थाजब थमसे Manipur State Transport ki Imphal dagi Kamjong dagi Imphal amasung Bisnupur dagi Khaupum hangat handa chatnabagi bus service hayeng dagi amuk hanna chenba hawrgani hairi Imphal dagi Kamjong amadi Kamjong dagi Imphal chatpagi bus asi ayuk pung taruk dagi oigani Bisnupur dagi Khaupum chatkadaba bus asina ayuk pung tara amadi Khaupum dagi Bisnupur amuk halakadaba bus na nungtil pung ani dani hairi Imphal Kamjong bus Tongbagi mamalna lupa chamaga yangkaiga nipan aduga Bisnupur Khaupungina lupa humputraga humdoini haina cherol amada khangalakli Kungataruk suba sector Assam Rifles ki Technopol Battalion nupa ama ngarang lupa koti amaga laktaraga taruklong ki senfam oigada Browns suga ga konana fare misak adu khuding thabi khuldagi jampau khongsai chahi nimfu apokpa laikhidraba gaukoza ne Impact News na fangba pawda khuding thabi da leiba Permanent Vehicle Checkpost auto ama khamduna thiba humbagi thabak chathabada komlama chugi packet singda haiba polam sing asi hablambani hairi Nachokda leiba Stanford Photon School da mayai kaba chinjang nisana mahiroi khunai da piba chaithing haiba hiram da awareness pangtokare awareness program adu Coalition Against Drugs and Alcohol kadana Bisnupur district ki mitning makhada sin bane Catholic School Kanchipur da father ina thabak tauba mioi amana pikliba angang mahiroi nupi macha ahumda masa sokhibra haina chingnare haibagi wakat ama lakle haina Kanglaipa Communist Party Military Council KCP MC na hairakle Lona thinkraba lahloloba sina thadorpa cherol amada tungan ba ahal ahumna lubasida pau pirakpadagi lubasina thigatnaba warep nare Catholic School Kanchipur da sirakliba maralasi yamna aruba maral ama oibana Numit nini gi manung da sengdoraknaba makatarakli Kamjong Police Station gi manung chana leiba Langathel mayai leikai dagi Puyam Binashori kaubi nupi amana mahaka chelubani haiba Langathel Kaithel macha dagi Sagol Sem Chitaranjan da ngarang media gi khuthang da sikiba maral adu yaning de haina Sagol Sem Chitaranjan gi apokpa S Sovana phungtorkli hiramasi matang da Manipur Press Club ta pawmisinga unabam da S Sovana hai Maki machanupa Sagol Sem Chitaranjan amasung Puyam Binashori ani masa masana yanabadagi matung inna chen chongbadagi luhongnaba yanaraga nupi mayumda thinkraba matung da nupi asina mahaki machanupa da leibang ngamlaroi haina nupi gi forum amada wakalakpadagi nupa amasung nupi mayum ani gi marakta yanaba ama puraknaba hotnabada nupi gi maikaidagi sel oina lupa lak yangkhai pi naba khangalakibani hairi adubu matamadu da nupa mayumna lupa lak ani pige Kangan ki haibagi wafam phongdorkli Moina aikuibul siriba maranse asi khoina yaniti haijabani aidi hairi badu dai koi na hana nupim chaji lawroi haigi beleiti aikoina yanabai tha ka luhongje na thingraba matung ajida adu moi aseng bai koi gi kari leigi habji moina aseng ba khangning badagi nupi forum da wakalaga nupi forum da aikoi gi hairi basida mama gi khen da moina wahang pahang torama matung bai koina hongdokna riba wafamje sidaisda moina nupim sajna haire aidi leiminari ba thak aidi leibungam jaroi moi han haibane ai koina lowoi haijaba nati haba haiba koi ni pam sajna so magi mawung sida low mana ngamaroi harabani ai koina so man so penjadre asigi pendri gi bengai tangak sida moi ge na nupim saga ni pam saga ani si punna leiminabi yaroi da bani moina langa theloge hairakpane ba aina aigi angam jaba la ani pigena highway wani asumaran ti leiriba ekoina la libra moina la libra Manipur government ki go to school maming tagi ohenbiganu haina desamna thadrokpa cherolamana phongdorokli ngasi desam gi team amana Chiron Junior High School Wangu Life Farm Upper Primary School amadi Wangu Higher Secondary School da chatuna yengsinba matamda awat apana pikthanna leiba thengnarakibani government na athu matamda mitnieng changbinaba khangalakli nakalamromda All Manipur Student Union MSUgi campaign for total education gi manung chana Wangoi John gi Uchiwa da leiba di Uchiwa government school da union asigi thongmi singna chatlubada school asi awat pana pik thalami thanduna leiram lei haina MSUgi cherolaman hairi mari leinaba loishangna athuba matamda mineng changminaba cherol sina makhatari
lamdamasigi nupi khunaibu kanjanabagi pandamda safonglakiba ima singi loop kanglei ima loop kilgi mapalak suba mapokumon thauram pangthokre kumon thauram adu Manipur Press Club ta pangthoki loinana ima loop asigi mapokumon na lakpada lamdamasida tangdu leitaba thokmaningdaba thaudok sing thoktaba oirasanu haina pauzelakli असिगुम्बा क्राइम मयाम अमा नुपीदा चथाबा क्राइम अंगांग मचा फावदा सांगागी लिचा चलनरपा मसी ngasi पालिबा लेंगाक असिना असेंबा अचुम्बा अमतंग यादे हाइबदु थमनजनिंगी अकनबा चैराक पिहनजनिंगी अदु कांगले मालुमना मियामना तोरबो खनिमंगता जो हनबा लेतना थौदांग याजगिनी अदुगा ngasi मग थोलिबा ताबदा नुंगाइत्रबा थौदो कया सिना मरम ओइरगा इरमदम मछया मैचालकद्रा हाइबदुगी Manipur ki tungan ba mafam kya da high school amadi higher secondary school sing chana kanglon chumdana hanglakpana mahiroi sing da chawno khudong cha da ba mayong na hale haina All Manipur Recognized Private School Welfare Association gi charolaman hairi loina na mahiroi sing gi mama pa oibas sing na machabu school aduda tamhandringai mamang da school adugi mari makhong hana thigat pi haina charolasin makhatari Saknai ba pena saisakpa hemam achau singda ibudau maidraw lakpa pakhangba thawgalupna selgi mana pidun ikai khumda utkre Bishnupur district ki manung chanba moirang them lebuzam laikai dagi masagi chahi humputraga mapan surba hemam achauda pungning thawgat poina selgi mana lupai lishingyang khai pi amadusung certificate pidun ikai khumna kibane Kuntrapam Kendragi Oina Kangatlaba Lomi Kuntragani Toida Polinet Yantokre Polinet Asi Lomi Singda Afava Makalgi Charkaya Putoktuna Santok Marang Kahenabagi Pandam da Yantokibani Peace and Development Coordination Committee PDCC na Sindba Kaibi Haikrak Mapal da Pangtokiba Ngasigi Tauramadu da PDCC ki advisor and Razendro Tomi Boina Hai Yantokliba Polinet Asina Lomi Singda Achoba Kanaba Pibang Amlagani Lomi Singi Maikai Dagisu Mia Mamangi chahi singda polinet laitabana nongzu nungsagi matamda achoba chara sing puthokna ba hotna da thengnaramba khudong chada ba kaya adubusu kokhanba ngamlagani haiki कोई कहता है उसकी पोली हाउस से लेता बनी ना कोई चेरंग तौर मतें मतें को पेसी कुप मतम दती कोई निंग बुजु थुंगदे अदुगा सारजु फजब वाले नुंसाना हेना फुबु जगा यावी अदुगा याम खितंग फुबु जगा जाव दुम चार्ज याम फजदे ngasi Manipur mi pan tanghandana bo honari ba lomi singi damakta prime minister gi package mayam ma mamang de leirma be agri gi hoti gi package mayam ma sahi kuntra do leirma bo ngasi kuni yele si yen gi dren Sel Lajadaba Madi Lying Bang Amdraba Mioy Singidamak Infal Hospital and Research Center Gimakada Linkatkiba Corporate Responsibility Scheme na Lem na Lying Lagani Haina Hospital Sigi Managing Director Salam Maipak na Fongdokli Wafam Sing as Hospital Sida Pangtopa Paugi Mifam Amada Fongdokibani Mifam Maduda Sarugyakiba Dr. C Manglem na High Corporate Scheme Si Haukibachahi Ahungi Mamangdagi Hospital Asina Laida Gipan Kai Makada Leba Mioy Singidamak Linkatkibani Amni Masigi Makada Sumiokia Lying Kari Hairi fever some lebuduna safety sima lakani hai to daki mai stul to culture to yankanda mai ama ni sire ila gu pir kanama phadokre temperature leite to bo yarani hai na tawraga investigation hom mare khana hana tawre aduga patient jisu ko ina lare na saure khoida to bido je pujagrage ai nang chakhino sigi sem dadi nang adum thirani nang chatpa ya de ni convince tawre convince tawre tu nang sije pasha tingdo na te ai loino kokthokani अखोन अयाम पुथोने हिदाक कासी एंटीबायोटिक का दो मयाम खमनरगा पायरा कंट्रीब्यूशन पोरगा अखो पीबा होरे Mapitel Dam Affected Village Hetman and Chiefs and Elders Organization amasung JC Against the False Constructions of Mapitel Dam na hayeng Manipur Pumba ban tawguni tawramba adu yanaba purakpadagi hadokre ngasi Manipur Press Club ta pawni singa unaba madam Mapitel Dam Affected Village Hetman and Chiefs and Elders Organization gi chairman AS Solomon Nahai Matam Karagi Mamangdagi, Point Ragani Toyauba Maru Aina Damasina Sokalaba Singi Land Compensation Amadi Livelihood Package PB Naba Chartered of Demand Ama Manipur Langaka Memorandum of Agreement Taunanaba Taksinduna Lakibani Amadi Langakna Tumina Laysin Badagi Ban Kauduna Tungan Bakongjang Changsinaba Kongtang Laura Kibani Adubu Hiramasigi Matangda Wari Shananaba Chief Minister Laitabadagi Ngasi Education Minister T.S. Radeshanga Wari Sanaduna Makoina Taliba Demand Singh Chief Minister Da Kangangani Haibagi Thazaba Pirakpadagi Kongjang Adu Handokibani Hairi
education minister sina aikobu assurance piba matuina same hel lapaga athuba matamda meeting se akoi pangthokni haina akoi magi assurance matuina akoina bansi kolo suspend tobani Manipur leriba aikogi civil organization society mayambu thagachari maramdi aikogi demand sida amsung aikoina toriba bansida shaukat kani haina makoina morally amsung practically support PB dama committee gi tarap tagi nungaiba phongdokchari amsung mathangda aikoina sugumba education amuchang simmadasu mugasu aikoibu mating pangbiu Imphal West District ke Lamphel Police Station Konba Takial Khongbal Mayai Leikaidagi Salam Dhaneshwar Singh Chahi Taragani Apokpa Salam Inaw Haidaba Masag Naha si Haukiba Me Taragani Thoida Mayumdagi Tokibadagi Ngasi Fauba Hanjilaktre Hairi Salam Dhaneshwar Haidaba Nupamacha si Kuchungawi Mamai Sangtak Tawi Fit Manga ga Inchi Manga Wangi Mahak na Mayumdagi Tokiba Matamda Sky Blue Machugi T-shirt Amadi Maroon Machugi Khongrao Ama Set Chakiba Galoinana Bicycle Ama Tong Loinaki Hairi Hairiba Nupamacha si Kanagumana Tengnabirevadi phone number 8258936614 Amukan Haizage 8258936614 Natraga Manaknapa Police Station da Pau PV Hairi Matang size the break amlogsage break ki matung the election commission na Mikhal ga mari laina na survey poll chahtaduna Mikhal gi fall mangjong na lauk thokluba media house ahum gi mathakta notice tha ki bagi pau amadi Manipur sung malingi tongan be ipau sing pudun lakchake impact news meeting ta don review break ki matung da mayam ba muka na taram nokchari Election Commission na Mikhal ga mari laina na survey poll chathaduna Mikhal gi fall mangjong na lauk thokluba media house ahum gi mathakta notice thakre Election Commission na notice thakraba media house ahum adudi Irons India Private Limited Economic Times amdi Swaraj March Media ni Provisions of Representation of the People's Act violate tawi haiduna Election Commission na makoi gi mathakta karigi damak action lokhat loidabagi haibagi wafam asigi paukhum hayeng fawgi manungda media house ahum asina pirakadabani haina sukhang lakli Bharatiya Janata Party BJP ki President Amit Shah Masayaw na BJP ki Thaumi Singh na Kolkata da pangthokpa road show da Trinamool Congress TMC ki Thaumi Singh na chatharakpa thawong yaning da phongdok tu na ngasi netaipa chuthekta leiba BJP Manipur Pradesh ki office mamang da wakan mifam phangkre wakan mifam adu da saruk yakiba BJP Manipur Pradesh ki General Secretary N Nimbas na hai ngarang West Bengal da chathakhiba thawong adu yamna laibak thiba thawong amani hairi Bengal की भारतीय जनता पार्टी की नेशनल लीडर होइबा अमित शाह जी की वहाँ की अदुमतिक मी यांग्रबा अदुम रोड शो दुदा अकोई अटैक तौरपा से तृणमूल कांग्रेस ने हाइबसी यामना मयक सेंगना ताबा अकोई खुदम ममनी मरमदी तृणमूल कांग्रेस ही भारत की अतोप स्टेट अमतदा मखोई की ममी तादे खोंगुन तादे अदुना मरम ओइरेगा अतोप मफम सिंगदा भारतीय जनता पार्टी की रैली दा अटैक तौरतबनी Numinini chumna chathagadaba Thangal Naga Singi Yam Namur Oiba Kumhai Jangni Hangni Ngasidagi Mayangkang Ningthopam Kulda Hokre. Revitalize tradition culture haiva thimda kontragani toi subo ina pangthok liba kumhai asigi ngasi hogdokpa numita nat ki oiba jagoi isai amadi sana khona ba utpana maru oiba thauram oiki ngasi pangthokiba kumhai adu hogdokpagi thauramda ningthopam khulgi chief BK John hai kumhai asi ningsingba ngamdraba matamdagi hauraga khulasi gi ahlaman sing na pangthoklamba yamna maru oiba kumhai amani khulgi fattaba wafam lakwa tarabasu kumhai asigi manungda laison tinson tawduna chahi gi khulgi fattaba ngakthoknaba honai hairi kumhai asi hogdokpagi da saruk yakiba BIPL gi MD Ningombam Ibo Chaubana hai Mayangkang Ningthopam Kulda ngasi fawba khulesigi layoi kraba ahal singna tambiramba chatna kanglon kaya ngakna thamliba sida apen phongdo ke loinana lamdam sida lairiba furup khudingmakna aikoi gi oiba ningthiraba puari gi masak asi kauduna thamba changi hairi Matamgi matung ina honglakpa chatnabi amasung dharmana maram oidaga ngasigi mirol na layoi kraba ipaipu singna thambiramba chatnabi amadi lining lai sopum namak amatta khangdre haina Fungyar Assembly Constituency gi MLA ke laisiona phongtorokli wafam asi Kamjong District ki manung chana leiba Fungyar Assembly Constituency gi
taret lok turel khongnung da ngarang tangkhul furup ki oina pangthokiba yai thaduna nga faba community fishing gi thoramda phongdokibani turel khongnung da ahing yarek tuna numidang gi matamda nga fanaba tangkhul londa yai amasung Rupuigru kauba u amasung urasing yauna nga fanaba atai khutlai sing numidang gi matangda sem saki loinana nongalaba matamda polam sing adu turel da thadaduna chanabi amaga loinana nga faba pangthoki Masih culture sih ngasi taurak panati, thai na di taurak pani masih sih aku Christianity lakpa amadi taibung caukat pagi matung ina ca na ba thak na ba farming taurak pa adui tung dadi sigum masih cat na dre na hong na masih ke aku culture tradition sih ngak na ba sumai na taurami hai si ut na ba amadi turen sih regenerate tau ba hai badi sih nga sing sih anau ba amuk kakat na ba aku ki culture ngak kada ba mapan gi cat na ron sih aku nong gi sina henjalak na aku cat rakpasi loina kaur kadore aduna masigi si ngasigi yai thabsi culture gi tradition gi folk song saaga dance tauraga thaina gi chatnarakpa akoi custom si ngasi si mi mayam haurakpa naharon singbusu utpa amadi si manghandana ba preserve taunaba hotnabani Mother's Day 2019 ka mari laina nga Silangol da labas is a blood bank and transfusion service to voluntary blood donation came and campaign 2019 pangtokre campaign to Lifesavers Manipur SDFC Bank Imphal St John Foundation Imphal is Academy of Nursing is a paramedical research academy na State Blood Cell NHM amadi is a blood bank and transfusion services Langol ga puna kusam na dona chathakibani nga sige kemadu da miyo yankay mga na EPK Langtabal Puramakong amadi Haurebi Water Supply Scheme gi intact pump set ki cable wire sakhangdaba singna huran kiba maramna Water Supply Scheme ani asina konba mafam singda matam khara ising piba ngamkhiroi haina Imphal West PhD Division na thador pachero lamana khangalakli Sekmai Turel da lo na yada bamong da nung lengoi kotlami haina fazinduna thamliba JCB home Sekmai Police na matik chaba action lokhatana thadokpa tarbadi Sekmai Miam na akan bukhongjang changsin gani haina Advanced Women Society and Sekmai Protection Committee gi maikai dagi chaksin wa thamlakli Sekmai Bazar da pawmi singa unaba amada Advanced Women Society gi President Angom Ongbi Santi na hai Sekmai Turel gi Mangtharakliba fibam asi kannaba turel asida motsinba nung lengoi pekpa madi turel khongnungda lanai mioina yum kai sajinbada athingba thamduna lakli athingba asigi wangbada JCB ahumna Sekmai turel dagi nung lengoi kotnaba hotnarambada miyamna complaint tawbadagi Sekmai police na fakibani magna makataradun high state asida leidiba turel singi fibam manghandana thamnaba haiduna leidiba Flood Plan Joining Act 1978 asi Sekmai Turel da chatna dabra court ki while yaudana JCB ahum asi Sekmai police na thadok hanba yaroi hairi Koi na wakat pa sida mo koi na tongan ba koi da ki halak pa na tragana koi ki ain lo khangde na tragana koi imai ben si ka su khangje da apang ba miam parjani haidana koi bu tu hat pi bagi mawong da wangang sangang sin ba taraga di koi ban blockade na tragana tongan pa koi human chain relay satuna tongan ma makhune koi sathasi haibagi koi miam gi warep se koi laudun leijari aduna koi tongan khongni jangchen gani koi punsi gi hingna ba amatang haraba Sekmai Turel asina makha da khundari podamak sema sin koi chana thaknari ba sugumba turen asi koi kanana ba ta su thaudang labo da koi toba ya ba koi khongni jangchen gi hena koi warep se laujare Thobal District ki manung chanba leirong tel fauduna cheliba Thobal Turel da lengoi pekpa nupa amang ngarang ising iraina chentakhiba dugi hakchang ngasi fangbang ngangpre ukhongsang mayai lekai dagi thangjam kunje chahi nifugani thoi apokpa lal gi hakchang adu ngasi State Disaster Response Force SDRF amadi Manipur Fire Service ki kangbuna ngasi yupung tararom tab matamda fangbang ngangkhibani ngasi kunje gi haksang thiba du da Hairo Assembly Constituency gi MLA Obitanatan Education Minister gi Thaupuriba TS Radeshyam yaungna mahut amadi IFCD gi Minister su laktuni yengsen ki panbayai ngarang ayupung mapan makhairom taba matamda Thobal Turel gi leirong tel mapada leiba query amada ishing manungdagi leingoi peknaba kunje kumthabada ishing iraina chenthakibani
Manipur Drivers Welfare Association gi Treasurer Oiramba Wairokpam Robin Kaishampa Laimazam Laikai na manung matam chadana laikidabada Association asina thadrokwa cherolamada nungaita phongdorkli. All Manipur Working Journalists Union Amjugi member ISTV Network ki Dex Editor Oriba CH Riki da Mahaki Anabagi Dama lying na All Manipur Working Journalists Union Amjuna Lupali Sintaruki Mating Pankre Mating Adu Amjugi General Secretary KH Nauba Treasurer Santi Kumar Amadi Manipur Press Club ki Secretary K Sankar na Kusina Kibane Ngasi Kusina Baduda Amjugi Standing Committee gi Miyoy Singsu Saryaki. Sri Govindaji Temple Board ke President Oiramba Laikhidraba Nahakpam Moirang Ning Thongna Laikhidaba Chahi Ama Farakpaga Mari Laina Ngasi Mongsangai da Laibu Oles Homda Mating Pangkre. Imphal West District Commando ki team na Thangal Bazar ki Dharamsala Delhi Motors MZ Venue Hotel Nongin Hotel Sangai Continental Amadi Mezor Kulda Tibuhum ki thabak chatakre Imphal West ki additional SP operation e Ghanashyam Sharma ki mitning makhada ngasi nungtil pung mga minute tara dagina nungtil pung mga minute pung mga fawba chataki ba tibuhum ki thabak aduda miyoy chani ga humfu verification chataki maduda masagi saktak che suda ba miyoy mapan fagat ki bagloina na makata ba wahang pahong chathana ba city police station da buki. Genesis Mission Private Limited ki makhada ngasi any matli kauba fashion studio mahangdokre moirangkom chinga kham ningthom nongthomba leirakta leiba fashion studio sida international abadi national gi oiba top brand kaya hapchinduna fashion bu pamzaba miyamda achau anoba mahaw ma fangan bangam lagan hari. Hosek ngasi nomagi sanabagi pau. Nipan suba mangsa tabam iboyayma madi puinabati memorial sahi yangkhay madi humfugi league kam knockout kang Kendra Wise Kang Tournament Kundrakpam Kendra Kangkut Mai Pakre Chatharakliba Kang Tournament Sugi ngasi sanakiba Suba League match aduda Kundrakpam Kendra Kangkut na Wanggoy Kendra Kangkut Papanjel Taragama Pantarag Humdoida Mai TVP Bungaki Singzamay Kangkut na Sinduna Chinga Matakta Laiba Kangkut Asigi Kang Sangda Chatharakliba Kang Tournament Sida Kangkut Taraga nito na group mari tok na kaidok na Sarukyari Tasigi Taraga Tereta Sanagadaba Mari Suba League match ta Kashamtong Kendra Kangkut amadi Hangang Kendra Kangkut ani na lamba Tongnorokane. Kunmathoi Suva Challenge ka Veteran Football Tournament FVWA Mapalgang Jaybunga madi Pupu FC Pungdongbam ani mai pakre. Ngasi 11 star akampat ki sanabungda sanakiba Veteran Football Tournament sigi Kunmathoi Suva League ta FVWA Mapalgang Jaybung na AMBA Chairap Court Pupanjal ahum sinoda mai tipiki. Chathariba Football Tournament sigi ngasi sanakiba Kunganithoi Suva League ta na Pupu FC Pungdongbam na AVFA akampat Pupanjal ahum amada mai tipi bangamki. Salai Holdings Private Limited ki Sentang Makada Manipur Veteran Football Association asindu na chathariba tournament asida lamdamasigi football team kunna league round gi match singda lamba tangnori knockout stage ta mapal lamgi team ama oiriba United Veteran FC Kolkata na sarya gadauri tournament gi hayeng kumalampak tough ground da makhataba league match ani sandragani. Tenta Kongbal Welfare Association TKWA na sinduna haukiba me tragani thoidagi Tenta ge multiplex ground da chatharakliba TKWA Trophy 2019 gi ngasi sanakiba match amada Mami Thawan Pro FC na Wanted Boys Sangayum Fambu Panjal Taret Sinoda Maitiba Pigre. National Sports Academic Session 2019-20 the Class 6 the Ming Chanabagi Damak Test the Mai Paklaba Single Lease Mapwa Infalgi Kumalampakta Labor Academy Administrative Office ki notice botagi Yanglaga Yagani Heidi. FC Grassroots Day gi Thauram ngasi Tata Trust amadi Center for Microfinance Livelihood na Initiative of Tata Trust ani na sinduna pangthokre. Ngasi Eastern Sporting Union Palace Compound gi sanabungda pangthokiba thauram aduga mari leina ngasi Tata Trust na chahi tarukta gi tragani thoi fawgi manungda leiba nupa macha amadi nupi macha singi maraktagi football masana sida thawai hakchang yauna sanariba nupa macha ani amadi nupi macha ani
aduga sanaroising asigi imung manunggi miyoisingda pukning thogatpo oina lengyan fee amasung certificate sing khodol tangki ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯗꯤꯀ꯭ꯂꯦꯔꯦ ꯇ꯭ꯔꯦꯅꯔꯁ ꯃꯌꯥꯝꯁꯤ I would like to personally thank Tata Trust, led by Vishwanath, Rajesh, and his team for taking a keen interest towards building future and the present football scenarios of Manipur. Tata Trust has not given up on building football in Manipur. They have done their best. They've worked out all the possibilities to make sure that irrespective of whatever problems comes, we're still committed to building football in the state. And we're very happy that today it has come to what it is, because of their effort. Nakalwaramda Thauramasi Birachandra Memorial Sporting Club Tabung Kokna Susindana ngasi AFC Grassroots Day gi Thauram pangthoki. Thauramadu Patsoi Assembly Constituency gi manung chana leiba Tabasfa gi sanabungda pangthoki bane. ngasi adumba World AFC Grassroots Day asida Birachandra Memorial Sporting Club na Tabaspa gi ground da sigumba grassroots players singbu emphasis piduna amadi nauriba grassroots players singi skill sing ase fazna exposure tawduna AFC football grassroots football gi magi theme samagi matungina let us play haba asumba theme da ngasi yam successful oina pangthokli Tharamasi Mapal Kangjay Bungdasu Pangthoki All Manipur Football Association asindana pangthoki ba tharamadda Manipur gi tungan ba mafam kyadagi lakpa pikliba sanaroi kayana sarbyaki Ball gi maram sida angang singda grassroots sai taruk na train thim bole angang sida ball gi maram sida ABC ball gi ABC ge tambiu hai gi thim ni moi bu gyan da halu ma bu khang lo gi thim do ga confederation gi instruction ma kha da on ya federation gi amu moi gi instruction ma kha da on manipur football na ngasi bi hoga grassroots di pangthokani Arabida bulletin asigi headlines zamahana mayam da thamsage Taru Taranba Laibagama Oinaba Pandamda Paikatliba Swachh Bharat Amri Swachh Sarvekshan Scheme Manipuradi Pagita Halle Mari Lainaba Department Singna Mityeng Changre Rotary Club of Polo City Imphal na Traffic Police ka khusam na duna traffic signal of the traffic rules ki matang da nom gi oiba awareness ma pangtokre Amasung Puwari dagi chana duna laklaba Thangal Naga Singi Kumhai Jangni Hangning asidagi mayang khang ningthopam khul da hawre